ꯃꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯋꯥꯕ ꯂꯩꯇꯕ ꯖꯥꯠꯂꯥ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯊꯥꯕꯜ ꯃꯥꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯀꯌꯥꯅ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯋꯥꯅ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯅ ꯂꯩꯆꯤꯜꯂꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯉꯥꯜꯍꯟꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯌꯥꯝꯕ ꯅꯣꯡꯂꯦꯟ ꯊꯣꯔꯛꯂꯒ, "ꯅꯣꯡꯗꯝꯕ, ꯀꯩꯒꯤꯗ ꯁꯧ? ꯅꯇꯩꯃꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯤ ꯄꯨꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯍꯥ? ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯇꯥꯆꯧ, ꯅꯣꯏ ꯆꯥꯊꯣꯛꯑꯣ꯫ ꯉꯁꯥꯏ ꯕꯣꯏꯅꯥꯎ ꯍꯣꯏꯒ ꯀꯣꯏꯕ ꯆꯠꯄꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝꯕꯨ ꯆꯥꯁꯤꯜꯂꯛꯑꯦ꯫ ꯅꯪ ꯉꯃꯩꯕꯨ ꯅꯣꯡꯃꯅ ꯑꯗꯨꯒ ꯆꯠꯄꯗ ꯆꯥꯔꯛꯏ, ꯑꯗꯥꯒ ꯆꯠꯄꯗ ꯆꯥꯁꯤꯜꯂꯦ ꯇꯧ ꯂꯩꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯅꯣꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯏ, ꯕꯣꯏꯅꯥꯎꯒ ꯀꯣꯏꯕ ꯆꯠꯂꯨ ꯃꯥꯜꯂꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯁꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯁꯦ꯫ ꯃꯥꯏ ꯁꯔꯨꯛꯇꯣ ꯁꯥꯃꯨꯛꯇ ꯀꯨꯞꯂꯒ ꯊꯅꯝꯃꯨ꯫ ꯂꯤꯛꯂꯥ, ꯅꯣꯡꯗꯝꯕꯒꯤ ꯁꯔꯨꯛꯇꯣ ꯊꯥꯡꯒꯠꯈ꯭ꯔꯣ, ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯁꯤ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ꯫ ꯏꯃꯥ, ꯁꯦ ꯆꯥꯛ ꯆꯥꯕ ꯍꯧꯕꯤꯔꯣ, ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯍꯧꯕꯤꯔꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯥꯎ ꯕꯣꯏꯅꯥꯎ ꯍꯣꯏꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯄꯣꯊꯥꯐꯝ ꯁꯪ ꯁꯥꯔꯤꯕꯗꯨꯗ ꯌꯨ ꯊꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯪꯂꯕꯗ ꯅꯣꯡꯗꯝꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯦꯛ ꯐꯝꯖꯤꯜꯂꯛꯏ꯫ ꯕꯣꯏꯅꯥꯎꯅ, "ꯑꯣꯏꯃꯥ, ꯈꯪꯉꯦ, ꯍꯨꯏ ꯃꯥꯟꯕꯁꯤꯗꯤ! ꯉꯁꯥꯏꯅ ꯑꯩꯅ ꯍꯧꯕꯗꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯌꯥꯎꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯍꯧꯔꯤꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯅꯣꯏ ꯅꯇꯨ ꯇꯧꯕꯩꯔꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ?" "ꯌꯥꯔꯦ, ꯏꯁꯧꯗꯣ ꯈꯔ ꯂꯥꯡꯉꯗꯤ ꯇꯣꯛ꯫ ꯉꯁꯥꯏꯗꯤ ꯊꯛꯑꯔꯣꯏꯒꯦ ꯈꯟꯕꯩ ꯇꯧꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯣꯏ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯂꯛꯇꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯩꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯣ? ꯁꯦ, ꯌꯦꯡꯗ ꯂꯩꯔꯅꯨ, ꯑꯩꯒꯤ ꯌꯨ ꯁꯔꯨꯛ ꯍꯩꯔꯛꯑꯣ." "ꯏꯁ, ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯑꯐꯥꯎꯒ ꯁꯥꯖꯤꯜꯂꯛꯏ꯫ ꯑꯣ ꯁꯦ, ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯌꯨꯗꯣ ꯁꯤ ꯂꯩꯔꯦ. ꯁꯦ, ꯃꯁꯤ ꯍꯦꯛꯇ ꯊꯛꯄꯤꯔꯣ. ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯉꯥꯎꯔꯀꯥꯟꯗ ꯋꯥꯆꯣꯏ ꯉꯥꯡꯕꯤꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯀꯣ, ꯇꯥꯕꯗ ꯋꯥꯏꯌꯦꯕ." "ꯇꯧꯔꯣꯏ. ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ, ꯍꯥꯏꯗꯤ ꯉꯥꯎꯔꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯉꯥꯎꯔꯤ. ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯗ꯭ꯔ ꯇꯣꯛ." ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯌꯨ ꯃꯌꯣꯝꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛꯇ ꯊꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡꯗꯝꯕꯗꯨ ꯌꯨ ꯇꯞ ꯇꯥꯈꯩ ꯉꯥꯎꯔꯒ ꯑꯣꯟꯁꯤꯟꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯕꯣꯏꯅꯥꯎ, ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡ. ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯃꯦ, ꯑꯗꯨꯒ ꯊꯥ ꯈꯔ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ. ꯑꯗꯨꯗꯩ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯇꯩꯕ ꯑꯣꯏꯔꯦ, ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯇꯨ ꯁꯤꯟꯅ ꯀꯣꯏꯔꯒ ꯍꯧꯖꯤꯛꯇ ꯄꯣꯔꯛ ꯄꯨꯁꯜꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ." "ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯎꯅꯤ ꯅꯪꯕ. ꯅꯇꯥꯎ ꯍꯣꯏꯅ ꯃꯤꯠ ꯌꯥꯝꯖꯔꯁꯨ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯥꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯇꯥꯆꯧꯗ ꯂꯩꯁꯤꯜꯂꯛꯄꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ?" ꯉꯥꯟꯕꯅ, "ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯅ ꯋꯥꯔꯤꯁꯤ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ? ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯅꯣꯏꯅꯗ ꯄꯥꯎ ꯇꯝꯃꯨ, ꯀꯩꯁꯨꯝ ꯈꯪꯉꯣꯏ. ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯏꯌꯦ. ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯅ ꯏꯇꯩꯃ ꯑꯣꯏꯁꯤꯜꯂꯛꯄꯁꯦ, ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯃꯁꯛꯇꯣ ꯎꯠꯄꯗꯤ ꯉꯝꯗꯕꯅꯤ. ꯑꯩꯁꯨ ꯅꯣꯡꯇ ꯀꯧꯗꯦ. ꯑꯣ ꯊꯃꯣꯏꯁꯦ ꯆꯥꯛꯑꯦ. ꯆꯥꯛꯄꯁꯤ ꯐꯅꯕ ꯌꯨ ꯈꯔꯒ ꯄꯤꯊꯣꯛ. ꯋꯥꯏ, ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯑꯩꯁꯦ." ꯕꯣꯏꯅꯥꯎꯅ, "ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ." "ꯉꯥꯟꯕ, ꯑꯗꯨꯒꯤ ꯃꯤꯗꯣ ꯃꯌꯥꯗꯨꯗ ꯌꯨ ꯃꯌꯨꯝꯗꯨꯅ ꯅꯝꯖꯜꯂꯨ." "ꯌꯥꯗ꯭ꯔꯦ, ꯅꯥꯀꯣꯡꯒꯁꯦ ꯂꯣꯏ ꯌꯩꯁꯜꯂꯦ." "ꯀꯗꯥꯏ? ꯑꯗꯨꯗꯩꯗꯨꯁꯨ ꯄꯤꯁꯜꯂꯨ. ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ. ꯍꯩ, ꯅꯌꯥꯗꯣ ꯀꯥꯊꯣꯛ. ꯅꯪ ꯌꯥꯝ ꯂꯥꯎꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯉꯥꯟꯕ, ꯈꯅꯥꯎ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯗꯧꯔꯦꯕ." "ꯁꯦ, ꯇꯧꯅꯣꯃꯤ." ꯅꯣꯡꯗꯝꯕꯗꯨ ꯉꯥꯟꯕꯅ ꯃꯌꯥꯗ ꯌꯨ ꯃꯌꯨꯝꯗꯨ ꯂꯣꯏꯅ ꯅꯝꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯛ ꯈꯨꯔꯒ ꯊꯛꯆꯤꯟꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯟꯗꯣꯔꯛꯏ꯫ ꯕꯣꯏꯅꯥꯎꯒ ꯉꯥꯟꯕꯒꯗꯣ ꯀꯥꯏꯗꯅ ꯆꯦꯟꯊꯣꯛꯏ꯫ "ꯑꯣꯏꯕ, ꯑꯩ ꯁꯤꯔꯦ. ꯊꯕꯛ ꯆꯦꯈꯥꯏꯔꯦ. ꯌꯥꯗ꯭ꯔꯦ, ꯍꯛꯆꯥꯡ ꯌꯥꯗ꯭ꯔꯦ. ꯏꯃꯥꯟꯅꯕꯅ ꯑꯩ ꯍꯥꯠꯇꯧꯔꯦ.
ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯨ ꯊꯛꯄ ꯇꯝꯕꯤꯕꯅꯤ ꯃꯣꯏꯅ ꯇꯝꯗꯅ ꯄꯤꯊꯛꯄꯅꯤ ꯑꯣꯏꯕ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯋꯦ ꯕꯣꯏꯅꯥꯎ ꯉꯥꯟꯕ ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯣ ꯁꯣꯝꯗ ꯂꯩꯌꯦ ꯉꯁꯥꯏꯅ ꯁꯤ ꯇꯧꯔꯅꯤꯁꯦ ꯈꯪꯗꯅ ꯍꯥꯏꯔꯕꯅꯤ ꯌꯥꯗꯦꯕ ꯃꯊꯤꯕꯣꯡꯁꯦ ꯑꯔꯦꯝꯕꯅꯤ ꯍꯥꯏꯔꯕꯗꯤ ꯂꯣꯏ ꯊꯛꯆꯤꯟꯈꯤꯕ ꯏꯁ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕꯅꯤ ꯀꯥꯏ ꯃꯁꯤ ꯅꯝꯖꯜꯂꯒ ꯍꯥꯠꯇꯣꯛꯑꯕꯨ ꯁꯣꯏꯔꯣꯏꯁꯤ ꯉꯁꯤ ꯕꯣꯏꯅꯥꯎꯅ ꯇꯞꯊꯧ ꯑꯝꯇ ꯐꯤꯡꯒꯠꯈꯤꯅꯨ ꯅꯪ ꯑꯃ ꯐꯤꯡꯒꯠꯈꯤꯕꯁꯤꯅꯕ ꯐꯤꯡꯈꯤꯕꯁꯤꯅ ꯀꯥꯟꯅꯗꯦ ꯅꯨꯡꯗꯝꯕꯁꯦ ꯃꯈꯥꯗ ꯇꯥꯔ ꯂꯩꯈ꯭ꯔꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯆꯤꯡꯂꯒ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯂꯪꯁꯤꯜꯂꯝꯕꯁꯦ ꯕꯣꯏꯅꯥꯎꯒ ꯉꯥꯟꯕꯒꯅ ꯅꯨꯡꯗꯝꯕꯗꯣ ꯅꯝꯗꯅ ꯆꯤꯡꯈꯠꯂꯒ ꯆꯠꯄ ꯍꯧꯏ ꯇꯞꯅ ꯆꯤꯡꯉꯣ ꯇꯞꯅ ꯆꯤꯡꯉꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯥꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯉꯥꯟꯕꯅ ꯉꯥꯟꯅꯤ ꯑꯣꯏꯕ ꯃꯌꯨꯝꯗ ꯇꯨꯃꯤꯟ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯕꯣꯏꯅꯥꯎ ꯁꯤ ꯃꯤꯁꯦ ꯃꯈꯣꯡ ꯊꯨꯗꯦꯛꯂꯒ ꯊꯅꯝꯃꯁꯤꯔꯥ ꯃꯇꯨꯡ ꯊꯣꯛꯂꯛꯇꯅꯕ ꯏꯔꯥ ꯅꯪꯁꯨ ꯖꯨꯠ ꯆꯥꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯗꯅ ꯑꯅꯤꯗꯨꯅ ꯁꯨꯝ ꯆꯤꯡꯂꯛꯄꯅ ꯅꯣꯡꯗꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯀꯣꯟꯊꯣꯡꯗꯨꯗ ꯅꯣꯡꯗꯝꯕꯗꯣ ꯊꯦꯠꯆꯤꯜꯂꯒ ꯊꯝꯂꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯃꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯟꯗ ꯑꯃꯨꯕ ꯌꯥꯜꯂꯒ ꯂꯩꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯍꯣꯏꯃ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯩꯃꯥꯋꯥ ꯏꯕꯨꯡ ꯑꯆꯧꯕ ꯅꯈꯣꯏ ꯅꯤꯕꯨꯡꯗ ꯊꯣꯔꯧ ꯂꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯪꯒꯣꯜꯁꯤ ꯂꯦꯞꯄꯒ ꯑꯃꯨꯛ ꯀꯣꯏꯔꯧ ꯂꯧꯔꯛꯏꯗꯨꯕ ꯃꯧꯗꯤ ꯀꯔꯥꯏ ꯂꯩꯍꯧꯔꯦ ꯀꯣꯏ ꯐꯦꯡꯍꯧꯔꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯍꯩ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯗ ꯅꯄꯥ ꯑꯁꯤꯕꯗꯨꯔ ꯀꯔꯤꯅꯣ ꯂꯦꯞꯄꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯏꯃꯥꯗꯤ ꯃꯤꯍꯨꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯨꯟꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯁꯦ ꯄꯥꯕꯗ ꯑꯣꯏꯔꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯨꯔꯣꯗ ꯄꯥꯕ ꯑꯣꯏꯔꯝꯃꯁꯨ ꯅꯈꯣꯏꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯧꯅꯕ ꯃꯁꯤꯒꯤ ꯃꯤꯀꯤ ꯊꯤꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯃꯤꯀꯤ ꯂꯥꯏꯈꯤꯗ꯭ꯔꯤꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯨꯝ ꯈꯣꯡ ꯐꯥꯎ ꯌꯥꯗꯦ ꯈꯪꯗꯧꯒꯤ ꯂꯥꯎ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯪꯉ ꯌꯦꯡꯉꯨꯗꯧꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ ꯀꯩꯅꯣ ꯑꯁꯤꯗꯤ ꯄꯥꯕ ꯃꯥꯟꯗꯦꯗ ꯀꯣꯟꯊꯣꯡ ꯆꯩꯁꯤꯗ ꯎꯞꯁꯤꯜꯂꯒ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ ꯃꯁꯤꯗꯤ ꯃꯤꯅꯤꯗ ꯕꯨꯠ ꯅꯠꯇꯦ ꯃꯁꯤ ꯂꯥꯡꯒꯅꯨꯍꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯀꯣꯟꯊꯣꯡꯁꯤꯗ ꯄꯜꯂꯒ ꯋꯥꯟꯊꯕ ꯑꯣꯏꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯅꯣ ꯃꯅꯥꯛꯇ ꯆꯪꯂꯒ ꯌꯦꯡꯉꯨꯗꯧꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯑꯁ ꯏꯃꯥ ꯁꯤꯗꯤꯕ ꯑꯩ ꯍꯥꯟꯅ ꯆꯪꯉꯤꯁꯦ ꯍꯨꯔꯥꯟꯕꯗꯨꯅ ꯐꯨꯔꯛꯑꯁꯨ ꯑꯩꯅ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯂꯦꯟ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯅꯣꯡꯗꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕꯅꯤꯃ ꯌꯨ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯤ ꯃꯥꯜꯂꯦ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯀꯣꯟꯊꯣꯡꯁꯦ ꯄꯜꯂꯒ ꯇꯥꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯅꯝꯁꯤꯗꯤ ꯌꯨꯅꯝꯅ ꯍꯥꯔꯤ ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯝꯗꯧꯗꯧꯔꯤꯅꯣ ꯑꯩꯕꯣ ꯍꯩ ꯏꯕꯨꯡ ꯑꯆꯧꯕ ꯃꯁꯤ ꯆꯤꯡꯊꯔꯛꯎ ꯃꯥꯒꯤ ꯀꯥꯐꯥꯎ ꯁꯣꯔꯣ ꯆꯤꯡꯉ ꯄꯨꯁꯟꯁꯤ ꯍꯣꯏꯃ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯗꯝꯕꯗꯨ ꯆꯤꯡꯂꯒ ꯃꯪꯒꯣꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ ꯁꯝꯇ ꯉꯥꯏꯈꯣ ꯍꯩ ꯏꯃꯥꯅꯦ ꯁꯣꯔꯁꯦ ꯇꯠꯈꯤꯗꯧ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯍꯣꯏꯃ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯁꯣꯜꯂꯝꯂꯕ ꯑꯣꯏꯔꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯐꯥꯎꯕ ꯃꯁꯤ ꯁꯤꯐꯥꯎ ꯆꯤꯡꯁꯤꯜꯂꯛꯄꯁꯤꯗ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯉꯤ ꯋꯥꯅꯤ ꯏꯃꯥ ꯄꯣꯊꯥꯎꯔꯁꯦ ꯑꯩ ꯑꯣꯏꯅ ꯇꯞꯅ ꯇꯨꯝ ꯆꯤꯡꯂ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯌꯣꯟꯒꯅꯨꯅꯦ ꯅꯪꯕꯣ ꯂꯥꯎꯅꯦ ꯀꯅꯥꯅꯣ ꯑꯩ ꯆꯤꯡꯂꯤꯁꯦ ꯊꯥꯗꯣꯛꯑꯣꯅꯦ ꯉꯁꯥꯏꯗ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯩꯁꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯊꯥꯗꯣꯛ ꯑꯩ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯐꯣꯡꯗꯣꯛꯈꯤꯒꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯨꯝꯂꯤꯌꯨ ꯅꯁꯛꯇꯨꯒ ꯊꯛꯏꯕ ꯌꯨꯁꯤꯒ ꯏꯕꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯁꯥ ꯌꯥꯝ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯏꯕꯣ ꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯐꯥꯎ ꯀꯩꯝ ꯊꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯌꯨꯒꯤ ꯑꯣꯖꯥꯒ ꯑꯣꯏꯔꯗꯅ ꯅꯣꯡꯂꯦꯟꯅ ꯉꯥꯡꯗꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯣꯡꯂꯦꯟꯗꯨ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯃꯥꯏꯒ ꯍꯨꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯃꯣꯏꯈꯣꯏ ꯅꯣꯡꯗꯝꯕꯗꯣ ꯌꯨꯗ ꯇꯥꯈꯩ ꯉꯧꯁꯤꯜꯂꯒ ꯀꯣꯟꯊꯣꯡꯗ ꯄꯜꯂꯒ ꯇꯥꯔ ꯂꯩꯔꯝꯃꯤ ꯏꯃꯥ ꯏꯕꯥꯅꯤꯗꯤ ꯄꯥꯕ ꯊꯣꯛꯂꯛꯏꯕꯣꯏ ꯅꯤꯡꯗꯅ ꯀꯤꯅ ꯆꯪꯉꯨꯔꯤ ꯑꯗꯨꯒꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯏꯔꯝꯃꯤꯗꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯈꯔ ꯋꯥꯔꯛꯇ ꯌꯥꯔꯣꯏꯗꯧꯅꯤ ꯅꯪꯁꯨ ꯃꯇꯩ ꯃꯅꯤꯅ ꯀꯩꯁꯨ ꯉꯥꯡꯗꯦ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯏꯇꯛ ꯊꯛꯀꯠꯅ ꯑꯩꯅ ꯉꯥꯡꯕꯕꯨ ꯂꯧꯕꯤꯒꯗ꯭ꯔꯅꯦ ꯀꯩꯗꯧꯕꯩ ꯂꯧꯔꯣꯏꯗꯣꯏꯅꯣ ꯉꯥꯡꯗꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯎꯇꯨꯕꯤꯗꯧꯅ ꯂꯩꯁꯤꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯣꯏ ꯇꯥꯆꯧꯅꯗꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯍꯣꯏ ꯅꯣꯏꯅ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕꯗꯨꯕꯨ ꯑꯩꯅ ꯉꯥꯡꯕꯗ ꯀꯃꯥꯏꯅ ꯂꯧꯅꯤ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯅꯪꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃ ꯂꯩꯔꯗꯧꯅꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯇꯨꯝꯃꯁꯤ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯒ ꯅꯣꯡꯗꯝꯕꯗꯨ ꯃꯀꯣꯛꯀꯗꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯃꯪꯒꯣꯜꯗ ꯃꯌꯥꯝꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯊꯕꯛ ꯆꯠꯂꯗꯣꯏꯔ ꯇꯥꯆꯧ ꯆꯠꯂꯗꯣꯏꯅꯦ ꯅꯪꯅꯦ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯈꯠꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤ ꯇꯥꯆꯧ ꯅꯆꯤꯟꯗꯨ ꯌꯥꯝ ꯈꯨꯝꯕ ꯍꯩꯒꯅꯨ
ꯑꯉꯥꯡ ꯑꯣꯏꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯨꯠꯁꯤ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯥꯛ ꯆꯥꯗꯈꯩ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯌꯨ ꯇꯞꯅꯈꯩ ꯉꯥꯎꯁꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯑꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗꯤ ꯀꯩꯁꯦꯀꯣ ꯑꯩ ꯁꯥꯎꯟꯒꯅꯤ ꯐꯔꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯅꯇꯩꯃꯗ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯀꯅꯣꯅ ꯍꯥꯏꯌꯨꯀꯣ ꯈꯔ ꯍꯥꯏꯌꯨ ꯍꯣꯏ ꯇꯥꯆꯧ ꯍꯥꯏꯒꯦ ꯅꯣꯡꯂꯦꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯏꯃꯨꯡꯗꯒ ꯆꯪꯒꯦ ꯍꯥꯏꯗꯅ ꯂꯩꯊꯣꯔꯛꯄꯗ ꯂꯤꯛꯂꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯅꯤꯗꯣ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯏ ꯅꯣꯡꯗꯝꯕꯅ ꯂꯩꯊꯣꯛꯄꯗ ꯎꯈꯣꯡꯗꯨꯗ ꯃꯔꯥꯏꯕꯛꯇꯣ ꯌꯩꯁꯤꯜꯂꯤ ꯂꯩꯕꯛꯀꯁꯨ ꯂꯣꯏ ꯀꯥꯏ ꯀꯩꯅꯣ ꯈꯔ ꯌꯦꯡꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯁꯣꯏꯕꯁꯨ ꯅꯠꯇꯅ ꯅꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯍꯥꯟꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯃꯆꯤꯟ ꯈꯨꯝꯕꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯦꯅꯦ ꯅꯪꯅ ꯇꯥꯆꯧꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯇꯥꯆꯧꯒ ꯑꯩꯒꯗꯤ ꯃꯥꯟꯅꯗꯕꯅꯤ ꯃꯥꯗꯤ ꯏꯪ ꯇꯞꯄꯅꯤ ꯑꯗꯨꯗ ꯅꯪꯅ ꯉꯝꯅꯤ ꯈꯟꯅ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯅ ꯅꯇꯨ ꯁꯤꯟꯗꯨꯅ ꯀꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅ ꯉꯥꯏꯔꯤ ꯃꯇꯤꯛ ꯅꯪꯅ ꯑꯩ ꯊꯧꯁꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯩꯗꯤ ꯅꯣꯏ ꯇꯥꯆꯧꯅꯒ ꯒꯤꯔꯒꯤ ꯇꯛꯁꯤꯜꯂꯛꯄꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯈꯪꯉꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯏꯇꯩꯃꯅ ꯑꯗꯨꯝ ꯀꯧꯕꯗ ꯀꯌꯥꯝ ꯀꯥꯏꯒꯦ ꯆꯠ ꯑꯉꯥꯡ ꯄꯤꯇꯥꯋꯥ ꯅꯉꯣꯟꯗ ꯏꯇꯩꯃ ꯑꯃꯨꯛ ꯀꯧ ꯂꯩꯈꯤ ꯇꯥꯔꯦ ꯆꯠ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯂꯤꯛꯂꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯃꯃꯥꯗꯣ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯍꯩ ꯃꯍꯥꯁꯟꯗꯥꯟ ꯀꯩꯅꯣ ꯅꯪꯅ ꯅꯇꯩꯃꯁꯤꯗ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯈꯠꯅꯕ ꯍꯧꯈ꯭ꯔꯒꯦ ꯇꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯒ ꯎꯈꯣꯡꯁꯤ ꯌꯩꯁꯤꯜꯂꯤꯅꯤ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ 이때이면은 이마 마한테네 아이고나 탱질라가 예싱크리니 아두가 이나니 하리니 마신 티리니 푸달로 이마 에 뭐시 오이도 왜 영광이 난 이마도 오이도 와땀질리 누가 이기나 까나도 낭 하이보 하 마시 탁시가 시암 레이더 마사니 마세 하이 땅가도 많이 떠가도 보이려버디 좀 실례 헬로이고 이마 사원가노 아이세 얌 사티바니 고 짤로 쌍크로 짤로 나삭도 잉잉디 산후란 만바시디야 ꯑꯩꯅ ꯁꯟ ꯍꯨꯔꯥꯟ ꯃꯥꯜꯂꯗꯤ ꯏꯃꯥꯗꯤ ꯁꯟ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯆꯪꯉꯤꯁꯦ ꯇꯥꯆꯧꯒꯤ ꯆꯥ ꯍꯥꯞꯀꯅꯣꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯟꯗꯣꯁꯦ ꯃꯥꯡꯁꯤ ꯑꯃꯨꯛ ꯊꯠꯆꯤꯜꯂ ꯂꯩ ꯃꯃꯥꯒꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯃꯁꯤ ꯀꯌꯥꯅꯣ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯃꯄꯥ ꯐꯠꯇꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕ ꯆꯥꯏꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯂꯧꯏꯗꯀꯣ ꯃꯧꯋꯥ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯇꯧꯔꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯅꯤ ꯀꯔꯤꯅꯣ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ ꯂꯤꯛꯂꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗꯨꯗ ꯇꯞꯅ ꯉꯥꯊꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯕꯒ ꯃꯧꯁꯤꯒ ꯊꯥꯏꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯀꯥꯞꯊꯦꯛꯅꯔꯝꯃꯕ ꯁꯤꯅꯅꯤꯗꯅ ꯃꯥꯅ ꯃꯇꯩꯃꯗ ꯀꯧꯋꯣ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯃꯁꯤꯕꯨ ꯏꯕꯨꯡꯉꯣ ꯆꯧꯕꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯑꯁ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯏ ꯋꯥꯟꯊꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯁꯤꯗꯗꯤ ꯋꯥꯟꯊꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯅꯤꯅ ꯐꯤ ꯃꯣꯠꯀꯅꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯑꯝꯇ ꯋꯥꯟꯊꯔꯨꯈꯤꯒꯦ ꯑꯌꯣ ꯀꯣꯛꯁꯤ ꯉꯥꯎꯏ ꯌꯥꯝꯅ ꯉꯥꯎꯏꯅꯦ ꯈꯤꯇꯪꯒ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯩ ꯂꯝꯄ꯭ꯔꯥꯏ ꯃꯆꯥ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯀꯩꯅꯣ ꯏꯃꯥ ꯋꯥꯔꯤ ꯁꯥꯁꯤ ꯆꯨꯝꯅ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯇꯜꯂꯦ ꯀꯔꯤ ꯇꯟꯕ ꯍꯥ ꯀꯔꯤ ꯇꯟꯕꯅꯣ ꯑꯩ ꯃꯧꯁꯤꯒꯅꯦ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯃꯥ ꯋꯥꯔꯤ ꯁꯥꯁꯤꯗꯥꯏ ꯃꯔꯤ ꯃꯈꯣꯡ ꯁꯝꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯗꯅ ꯏꯁ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕꯒ ꯀꯥꯏꯅ ꯃꯔꯤꯁꯦ ꯌꯥꯝ ꯁꯝꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯈꯤꯇꯪꯒ ꯅꯠꯇꯦ ꯌꯥꯝ ꯁꯝꯅꯈ꯭ꯔꯦ ꯈꯪꯉꯕ ꯉꯁꯥꯏ ꯑꯌꯨꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯃꯪꯒꯣꯜꯗ ꯈꯠꯅꯕꯗꯣ 이마나 통질 머rum들이 lumba tauribni khangedana 이마디 그래도 lumba 타이바 폰 좀 타오야죠 아이디 그실란답니까 나사디 다 왜암싱 아이는 나데 마사기 링숨두다 쿠팡나 셋 라우나 타질레 아이고 스나예마 나브라 하 나야마시나 칸크르가 이뭉시 사란 사나로이드로 나데 나코이 아니데 타자바 탐키드라이바 그리싱네더리게 아이가 시파우 아란범다 떠우데 따서고 루홍이 때 뭐이 스테이크 하이도리게 이바니 마밍떡이 오이나 강나라머니 ꯀꯩ ꯑꯗꯨꯗ 마수 아헨 티자기바니 아이수 아헨 티바다 호즈봉도 피팡드시니 마시 마마이스 쿠방니 타진부 나데 까리수 강나드라가디 나타이마모 오이나 꼬이다비다 로이나바 야다브로 하 까리기노 나코이니 꼬이꼬이나리세 마둥다 까리와 아론바 레이 ሴꯡꯅ ꯇꯝꯃꯣꯏꯃꯥꯗ ꯑꯩꯅꯦ ꯃꯧꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯉꯤꯁꯤꯅꯤ ꯅꯣꯡꯗꯝꯕꯗꯨ ꯐꯃꯨꯡꯗꯒ ꯆꯣꯡꯁꯤꯜꯂꯒ ꯊꯔꯣ ꯊꯔꯣꯒ ꯑꯣꯜꯂꯤ
ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯗꯣꯔꯤꯒꯦ ꯏꯃꯥ ꯅꯪꯅ ꯐꯥꯎ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯤꯅꯗꯤ ꯇꯥꯆꯧꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯣ ꯐꯩ ꯐꯩ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯦꯛ ꯇꯥꯍꯟꯕꯗ ꯅꯪ ꯏꯃꯥꯅ ꯀꯩꯗꯧꯒꯦ ꯃꯧꯁꯤꯒ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯃꯩ ꯊꯥꯔ ꯍꯥꯠꯇꯣꯛꯀꯗꯧꯅꯤ ꯍꯔꯦ ꯍꯔꯦ ꯀꯩ ꯋꯥꯅꯣ ꯏꯃꯥꯗꯨꯗꯤ ꯑꯄꯣꯛꯄ ꯅꯆꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯗꯨꯝ ꯊꯃꯣꯏ ꯀꯟꯕ ꯋꯥ ꯊꯃꯣꯏ ꯀꯟꯕ ꯋꯥ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯏꯃꯥꯗꯤ ꯍꯥꯏꯈ꯭ꯔꯦ ꯁꯛꯇꯥ ꯁꯤꯗꯤ ꯃꯃꯥꯗꯣ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯇꯧꯐꯝ ꯈꯪꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯍꯥꯏ ꯆꯥꯛ ꯊꯤꯔꯦ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯔꯤꯗꯣ ꯂꯥꯎ ꯊꯨꯅ ꯆꯪꯂꯛꯎ ꯏꯃꯥꯕꯨꯅꯦ ꯋꯥ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏꯕ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯁꯤ ꯄꯦꯜꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯕꯁꯦ ꯀꯨꯏꯔꯕꯅꯤ ꯐꯪꯂꯛꯇꯕ ꯐꯝ ꯂꯤꯛꯂꯥ ꯅꯣꯡꯗꯝꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯥꯡꯗꯕꯤꯔꯣ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯀꯩ ꯇꯥꯅꯤꯡꯗꯕꯅ ꯆꯥꯛꯇꯨ ꯆꯨꯝꯅ ꯆꯥꯎꯀꯣ ꯏꯃꯥꯁꯦ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯈꯅꯥꯎ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯒꯟꯕꯅꯤꯀꯣ ꯍꯩꯃꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛꯇꯣ ꯑꯗꯣꯝꯗ ꯆꯥꯒꯦ ꯇꯧꯔꯤꯗꯤ ꯂꯥꯎ ꯏꯃꯥꯒ ꯁꯣꯝꯗ ꯆꯥꯁꯤ ꯂꯥꯎ ꯏꯕꯨꯡ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯒꯦ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯁꯣꯝꯗ ꯂꯥꯎꯅꯦ ꯏꯃꯥ ꯐꯝꯒꯦ ꯇꯧꯕ ꯅꯠꯇꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯍꯥꯞꯂꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯁꯠ ꯍꯥꯞꯄꯒꯅꯦ ꯁꯣꯝꯗ ꯐꯠ ꯂꯥꯎ ꯀꯣꯔꯦ ꯐꯥꯔꯦ ꯇꯧ ꯂꯩꯗꯨ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯕꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣꯗꯨꯕꯨ ꯏꯕꯨꯡꯉꯣ ꯆꯧꯕ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯁꯦꯟꯅꯕꯒꯨꯝꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯦꯟꯅꯕ ꯇꯥꯔꯤ ꯇꯥꯆꯧ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯀꯣꯛ ꯈꯔ ꯂꯩꯈꯠꯄ ꯍꯧꯔ ꯃꯥꯜꯂꯦꯀꯣ ꯏꯇꯩꯃ ꯏꯟꯖꯥꯡ ꯌꯥꯝ ꯍꯥꯎ ꯁꯥꯊꯤꯅ ꯍꯥꯎ ꯇꯥꯆꯧ ꯅꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯛꯇ꯭ꯔꯁꯨ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯅꯝꯁꯤꯜꯂꯒ ꯆꯥꯔꯣ ꯏꯃꯥ ꯅꯪꯁꯨ ꯅꯃꯤꯠ ꯑꯔꯪꯕꯗꯨꯅ ꯌꯦꯡꯉꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯟꯖꯥꯡ ꯃꯍꯤ ꯑꯔꯪꯕꯁꯦ ꯖꯣꯔꯣ ꯍꯩꯖꯤꯜꯂ ꯆꯥꯊꯣꯛ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯆꯥꯛꯇꯨ ꯐꯠ ꯐꯠ ꯆꯥꯊꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯅꯣꯡꯂꯦꯟꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯉꯣꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯈꯤꯔꯝꯃꯤ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯒꯦ ꯏꯃꯥꯁꯨ ꯍꯧꯒꯠꯄꯤꯔꯣ ꯏꯃꯥꯅꯦ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯑꯩꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯁꯤꯗ ꯅꯪꯅ ꯊꯕꯛ ꯇꯧꯗꯧꯒ ꯃꯥꯜꯂꯨꯔꯕꯣ ꯇꯧꯔꯣꯏ ꯏꯃꯥꯅꯦ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯆꯒꯨꯝꯁꯦ ꯑꯝꯇ ꯁꯦꯡꯖꯟꯒꯦ ꯁꯦꯡꯖꯜꯂꯨ ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧ ꯏꯃꯥꯅꯦ ꯁ꯭ꯋꯥꯏꯗ ꯁꯪꯗꯣꯏꯅꯤ ꯍꯧꯖꯤꯛꯅꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯊꯣꯛꯑꯕꯅꯤ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯏꯃꯥ ꯁꯪꯕꯤꯒꯦ ꯇꯧ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧ ꯀꯔꯤꯅꯣ ꯉꯥꯎꯕ ꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯂꯤꯛꯂꯥꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯕ ꯐꯥꯎ ꯃꯃꯥꯗꯨ ꯑꯗꯨꯝ ꯐꯝꯂꯒ ꯁꯪꯗꯨꯅ ꯂꯩ ꯂꯤꯛꯂꯥꯁꯨ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯂꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯃꯇꯝꯁꯦ ꯂꯨꯗꯧꯔꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯄꯨꯔꯥ ꯖꯨꯛꯇꯥ ꯑꯃꯅꯤ ꯂꯨꯔꯦ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯋꯥ ꯉꯥꯡꯗꯅ ꯆꯪꯈꯤ ꯅꯣꯡꯂꯦꯟꯁꯨ ꯃꯪꯒꯣꯜꯗꯒꯤ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯒ ꯆꯪꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯅꯣꯡꯗꯝꯕꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯀꯣꯛ ꯂꯩꯈꯠꯂꯦꯗꯣ ꯆꯨꯝꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯈꯪꯗꯦ ꯑꯩꯒꯤ ꯀꯣꯟ ꯐꯦꯡꯕꯒꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯪꯉ ꯂꯩꯌꯦ ꯍꯪꯉꯨꯔꯁꯨ ꯍꯨꯔꯥꯟꯕ ꯊꯣꯛꯑꯦꯌꯦ ꯑꯗꯨꯅ ꯁꯪꯉꯤꯅꯦꯌꯦ ꯌꯥꯔꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯥꯁꯨ ꯅꯪ ꯀꯤꯈꯤꯅꯤꯅ ꯇꯧꯖꯕ ꯑꯣꯏꯔꯝꯒꯅꯤ ꯄꯣꯊꯥꯔꯣ ꯅꯪꯁꯨ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯣꯝꯗ ꯅꯣꯡꯗꯝꯕꯗꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯗ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯨꯝꯕ ꯌꯥꯗꯦꯗ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯃꯥꯁꯤꯅ ꯇꯥꯟ ꯆꯥꯅ ꯀꯥꯏꯗꯒꯤ ꯂꯨꯝꯃ ꯇꯥꯍꯧꯔꯤꯅꯣ ꯈꯪꯗꯦ ꯇꯥꯆꯧꯅ ꯈꯪꯈ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯏꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕꯩꯁꯦ ꯅꯝꯗꯅ ꯏꯔꯥꯟ ꯂꯩꯍꯟꯗꯣꯏꯅꯦꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯕꯥꯕꯥ ꯅꯆꯥꯁꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯅꯆꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯆꯥꯁꯨ ꯂꯧꯁꯤꯟꯒꯦꯔꯒ ꯂꯧꯁꯤꯟꯕꯤꯔꯣ ꯄꯥꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯅꯥꯎꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯅꯣꯡꯗꯝꯕꯗꯨ ꯋꯥ ꯉꯥꯡꯕꯒ ꯆꯞ ꯂꯦꯞꯄꯒ ꯊꯣꯡꯅꯥꯎꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯁꯤꯒꯤꯗꯨꯕꯣ ꯄꯥꯕꯅ ꯑꯩ ꯂꯧꯕ ꯂꯩ ꯆꯠꯂꯣ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯑꯩ ꯇꯨꯝꯍꯧꯅ ꯐꯔꯅꯤ ꯋꯣꯏꯃ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯕꯥꯕꯥ ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯨ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ ꯂꯥꯛꯀꯅꯣ ꯆꯠꯂꯣꯕ ꯅꯣꯡꯗꯝꯕꯗꯨ ꯐꯩꯖꯨꯞꯅ ꯃꯀꯣꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯍꯥꯟꯅꯒꯨꯝꯅ ꯅꯣꯡꯂꯦꯟꯁꯨ ꯊꯕꯛ ꯁꯨꯕ ꯉꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯗꯤ ꯃꯆꯥꯒ ꯃꯃꯧꯒ ꯁꯦꯟꯅꯕꯗ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯤꯛꯂꯥꯗꯤ ꯃꯃꯥꯅ ꯋꯥꯔꯤ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯕꯅꯤꯅ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨ ꯍꯩꯅꯗꯕꯁꯨ ꯐꯥꯎꯖꯤꯜꯂꯛꯂꯤ ꯅꯣꯡꯗꯝꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯗꯦ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯅꯥꯀꯟꯗ
ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯈꯥꯗ ꯉꯥꯟꯕ, ꯏꯅꯥꯎꯕ, ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯪꯆꯤꯠ ꯂꯥꯡꯅ ꯐꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯍꯤꯞꯊꯔꯒ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯉꯥꯟꯕꯅ ꯍꯟꯗꯛ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯈꯔ ꯅꯣꯏꯖꯔꯁꯨ ꯊꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯍꯦ꯫ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯃꯨꯔꯒ ꯅꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯕꯤꯠꯀ ꯍꯜꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯃꯥꯗꯤ ꯊꯃꯣꯏ ꯁꯦꯡꯂꯝꯃꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒꯦ ꯈꯜꯂꯤ꯫ ꯕꯣꯏꯅꯥꯎꯅ ꯑꯩ ꯁꯛ ꯃꯁꯛ ꯊꯤꯕꯗꯨꯗ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯖꯤꯜꯂꯩꯅꯦ ꯈꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯁꯤꯗ ꯐꯖꯕ ꯈꯜꯂꯒ ꯀꯣꯏꯍꯧꯕꯁꯤ ꯂꯩ꯫ ꯏꯕꯣ ꯍꯩꯖꯕꯩ ꯋꯥꯅꯤ ꯅꯨꯄꯤꯗꯨ ꯁꯦꯜ ꯇꯥꯟꯕꯒ ꯌꯥꯝ ꯀꯜꯂꯤꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯐꯤꯒ ꯁꯥꯗꯅ ꯊꯕꯛ ꯌꯥꯝ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯍꯥꯏꯅꯤ ꯑꯩ ꯐꯥꯎꯗꯤ ꯂꯥꯏꯅ ꯊꯥꯛ ꯉꯝꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯂꯩꯊꯣꯛꯄ ꯉꯝꯗ ꯇꯧꯔꯤꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯃꯥ ꯑꯗꯨꯝ ꯊꯥꯛ ꯌꯥꯏꯗꯅ꯫ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯏ꯫ ꯕꯤꯠꯇꯤ ꯍꯟꯅꯤꯍꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯃꯆꯨꯒ ꯁꯦꯠꯂꯒ ꯆꯥ ꯄꯨꯁꯤꯜꯂꯛꯄꯗꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯁꯨꯝ ꯐꯖꯕꯩ ꯋꯥꯅꯤ꯫ ꯅꯪꯒꯤ ꯑꯣꯛꯄꯤ ꯑꯃꯨꯕꯤ ꯃꯥꯟꯕꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯑꯒ ꯐꯤꯕꯝ ꯑꯃꯗꯤ ꯀꯥꯏꯔꯅꯤꯍꯦ꯫ ꯌꯦꯔ ꯕꯣꯏꯅꯥꯎ ꯅꯪꯁꯨ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯣꯛꯄꯤ ꯑꯃꯨꯕꯤ ꯀꯩꯗꯤ ꯀꯩꯅꯣ ꯍꯥ? ꯅꯪꯒꯤꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯈꯩ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯟꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯒꯦꯕ ꯅꯪꯒꯤꯗꯨꯅ? ꯌꯥꯔꯦꯀꯣ ꯉꯥꯟꯕ, ꯅꯪꯒꯤ ꯑꯣꯛꯄꯤ ꯃꯥꯟꯕꯤꯗꯨꯗꯒꯤ ꯑꯩꯒꯤꯗꯨꯅ ꯗꯃꯥꯗ ꯍꯦꯜꯂꯦ ꯐꯖꯕ꯫ ꯊꯤꯌꯦꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯤꯒꯦꯔꯥ ꯊꯤꯔꯣꯏꯔꯥ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯖꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯗꯕ ꯌꯥꯕ꯭ꯔꯣ? ꯏꯕꯣ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗ ꯐꯖꯩ ꯍꯥꯏꯔꯤꯗꯣ ꯄꯥꯞꯀ ꯄꯨꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯒꯦ, ꯃꯁꯛꯀ ꯐꯖꯕꯤ ꯑꯃ, ꯀꯨꯆꯨꯒꯁꯦ ꯉꯧꯔꯣꯛ ꯉꯧꯕꯤ꯫ ꯍꯥ ꯀꯩ ꯍꯥꯏꯒꯦ? ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕꯅꯤ꯫ ꯏꯇꯥꯎ ꯅꯣꯡꯗꯝꯕ ꯅꯪ ꯁꯨꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯅ ꯑꯩꯁꯦ ꯌꯥꯅꯤꯡꯕ꯭ꯔꯕ? ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯒ ꯂꯩꯔꯤꯗꯣ ꯅꯪ ꯀꯩꯒꯤꯅꯣꯕ? ꯅꯪ ꯏꯕꯥꯅꯤ ꯈꯟꯅꯩꯁꯦ ꯋꯥꯌꯦꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯃꯥꯏꯗꯨꯗ ꯎꯊꯛꯁꯤꯗꯒꯤ ꯇꯤꯟ ꯇꯥꯁꯜꯂ ꯄꯦꯟꯗꯧꯅꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯈꯠꯅꯔ ꯂꯩꯗꯣꯏ ꯀꯥꯏꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯕꯣꯏꯅꯥꯎꯅ ꯍꯥꯏꯕꯁꯨ ꯂꯥꯟꯅꯤ, ꯆꯨꯝꯃꯤ꯫ ꯉꯥꯟꯕꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯌꯥꯔꯦ ꯈꯠꯅꯔꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯗ ꯁꯤꯗ ꯐꯝꯃꯒ ꯈꯔ ꯄꯣꯊꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏꯅ ꯀꯣꯛ ꯁꯥꯗꯦ꯫ ꯕꯣꯏꯅꯥꯎꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯌꯨ ꯋꯥꯠꯄꯒꯤ ꯅꯀꯣꯛ ꯂꯩꯈꯠꯂꯕꯣ? ꯑꯩ ꯂꯧꯔꯨꯁꯨ ꯍꯥꯏꯔꯣ? ꯅꯠꯇꯦꯕ ꯑꯩꯅꯦ ꯌꯨꯒ ꯑꯝꯇ ꯊꯛꯆꯅꯤꯡꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯍꯨ ꯑꯣꯏꯅ ꯊꯛꯅꯤꯡꯉꯤ꯫ ꯉꯥꯟꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯂꯧ ꯍꯤꯗꯥꯛ ꯂꯩꯍꯧꯏ, ꯑꯩ ꯂꯧꯕꯤꯔꯨꯒꯦ꯫ ꯃꯤ ꯅꯨꯡ ꯀꯌꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯁ꯭ꯋꯥꯏꯗ ꯁꯠ ꯊꯛꯅꯅꯕ꯫ ꯕꯣꯏꯅꯥꯎ ꯏꯕꯥꯅꯤꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯃꯒꯦ꯫ ꯅꯣꯏ ꯅꯄꯥ ꯇꯧꯔꯣ ꯆꯠꯂꯣ꯫ ꯅꯣꯏꯅꯤꯁꯦ ꯃꯃꯥꯟꯅꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯦꯝꯖꯤꯟꯕꯤꯗꯧ ꯅꯠꯇꯦ꯫ ꯅꯣꯏꯗꯤ ꯑꯩꯁꯦ ꯌꯥꯝ ꯁꯦꯟꯅꯤꯡꯉꯤ ꯑꯣꯏꯔꯦ꯫ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏꯁꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯕꯣꯏꯅꯥꯎꯅ ꯉꯥꯏꯈꯣꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯈꯤꯕꯁꯤꯅ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯅꯪꯅ ꯃꯊꯥ ꯁꯥꯏꯗꯣ ꯀꯩꯗꯧꯔꯒꯦ ꯕꯍꯥ? ꯑꯗꯨꯕꯨꯔꯣ ꯏꯃꯥꯅꯅꯦ ꯊꯥꯏꯅ ꯑꯇꯩ ꯃꯈꯩ ꯀꯣꯏꯅꯔꯝꯕꯗꯣ ꯈꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯒ ꯕꯣꯏꯅꯥꯎꯒꯗꯣ ꯍꯥ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯂꯪꯊꯣꯔꯛꯏ꯫ ꯉꯥꯟꯕꯅ ꯑꯁ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯨꯔꯤꯅꯦ꯫ ꯅꯣꯏ ꯇꯥꯆꯧꯗꯤ ꯈꯪꯈ꯭ꯔꯕꯣ? ꯈꯪꯗꯦ꯫ ꯃꯥꯒ ꯈꯪꯈ꯭ꯔꯗꯤ ꯑꯩꯁꯤ ꯄꯨꯔꯥ ꯑꯣꯛꯇꯕ ꯑꯣꯏꯅ ꯎꯕꯤꯗꯣꯏꯁꯦ꯫ ꯃꯤ ꯑꯩꯅ ꯀꯩꯁꯨ ꯑꯔꯥꯟꯕꯁꯨ ꯇꯧꯖꯗꯕꯁꯦ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯗꯦ꯫ ꯏꯇꯩꯃꯒ ꯍꯧꯖꯤꯛꯐꯥꯎ ꯃꯔꯤ ꯂꯩꯅꯔꯤꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯚꯥꯏ꯫ ꯕꯣꯏꯅꯥꯎꯅ ꯌꯥꯔꯁꯤ ꯇꯣ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯣꯏ ꯇꯥꯆꯧꯗꯁꯨ ꯈꯪꯍꯟꯕꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯤ꯫ ꯁꯤꯔꯁꯨ ꯁꯤꯅ ꯑꯆꯨꯝꯕꯗꯣ ꯈꯪꯍꯜꯂꯝꯕꯗꯤ ꯌꯥꯏꯗꯅ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯤꯔꯁꯨ ꯁꯤꯅ ꯑꯆꯨꯝꯕꯗꯣ ꯍꯥꯏꯗꯣꯛꯁꯦꯕ? ꯉꯝꯃꯔꯣꯏ ꯃꯗꯨꯃ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯔꯧꯈꯤꯗꯧꯗꯣ ꯑꯁ ꯑꯩ ꯈꯟꯖꯜꯂꯨꯕꯗ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ꯫ ꯏꯃꯥꯅ ꯃꯔꯣꯟ ꯑꯃ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯩꯅ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯕꯒꯤ ꯊꯣꯛꯂꯛꯏꯁꯤꯅꯤ꯫ ꯉꯥꯟꯕꯅ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯅꯪ ꯋꯥꯔꯤꯁꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯈꯪꯉꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯌꯥꯕꯗꯨꯕꯨ ꯃꯥꯁꯨ ꯂꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯅꯦ꯫ ꯌꯥꯔꯣꯏ ꯃꯁꯛꯇꯣ ꯏꯔꯥꯡ ꯁꯛꯇꯥ ꯑꯃ ꯆꯦꯜꯂꯦꯕ꯫ ꯃꯥꯏꯗꯣ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯌꯨꯝꯗꯩ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯩꯁꯨ ꯁꯨꯝ ꯆꯤꯡꯅꯔꯦꯕꯣ꯫ ꯑꯩꯅꯦ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯔꯅꯤ꯫ ꯉꯥꯟꯕꯅ ꯑꯣ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯕꯣꯏꯅꯥꯎ ꯏꯕꯥꯅꯤ ꯌꯥꯎꯔꯁꯨ ꯌꯥꯎꯕꯤꯒꯦ꯫ ꯅꯣꯏ ꯇꯥꯆꯧꯅ ꯐꯨꯕꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯉꯥꯛꯄꯤꯕꯗ ꯀꯥꯟꯅꯅꯤꯗꯅ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯟꯕꯒ ꯕꯣꯏꯅꯥꯎꯒꯅ ꯍꯩꯄꯥ ꯁꯥꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯊꯣꯛꯄ ꯃꯈꯨꯠ ꯑꯣꯃ ꯁꯥꯋꯣ ꯇꯧꯔꯤ꯫ ꯅꯥꯀꯟꯗ ꯅꯣꯡꯗꯝꯕꯗꯤ ꯈꯣꯡꯅꯥꯡꯗꯨꯗ ꯉꯥꯊꯔꯒ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄꯗ ꯅꯣꯡꯗꯝꯕꯗꯨ ꯃꯌꯨꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯃꯃꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯔ ꯌꯦꯡꯉꯤ꯫ ꯍꯟꯗꯤ ꯍꯟꯖꯤꯜꯂꯦꯗꯅ꯫ ꯍꯩ ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕ ꯂꯥꯎ
ꯁꯤꯗ ꯊꯨꯅ ꯂꯥꯎ ꯑꯅꯤꯃꯨꯛ ꯀꯩꯅꯣ ꯏꯃꯥ ꯇꯥꯖꯧ ꯍꯜꯂꯛꯈ꯭ꯔꯕ ꯃꯥ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯅꯪ ꯍꯪꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯥ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟ ꯍꯟꯖꯤꯜꯂꯛꯏꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪ ꯁꯤꯕꯨ ꯅꯌꯨꯝꯒ ꯑꯃꯠꯇ ꯂꯩꯖꯗꯕ ꯂꯝꯁꯥꯔꯣ ꯍꯥ ꯂꯝꯒꯤꯗꯣ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯌꯨꯝꯗ ꯂꯩꯔꯦ ꯉꯥꯡꯉꯦ ꯂꯩꯇ꯭ꯔꯦ ꯉꯥꯡꯉꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯇꯩꯃꯒꯩꯒꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯟꯖꯤꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯊꯥꯖꯗ꯭ꯔꯤꯁꯤꯕꯣ ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯤꯗꯧꯅ ꯏꯇꯩꯃꯒꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤꯗꯅꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯒꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯍꯩꯃ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯣ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯃꯆꯤꯟꯁꯦ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯈꯞꯊꯔꯛꯏꯅꯦ ꯃꯆꯤꯟ ꯈꯨꯀꯟꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯧꯔꯤꯁꯤꯗꯤ ꯍꯩ ꯅꯪꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯗ ꯏꯃꯥꯅ ꯀꯔꯝꯍꯥꯏꯅ ꯊꯥꯖꯗꯧꯔꯤꯅꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝ ꯅꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯍꯦꯟꯅ ꯆꯤꯡꯅꯔꯤꯁꯦ ꯂꯣꯏꯔꯦ ꯀꯔꯤ ꯂꯣꯏꯕ ꯅꯠꯇꯦ ꯀꯅꯥ ꯈꯪꯕꯅꯣ ꯅꯇꯩꯃꯁꯤꯗ ꯅꯪꯅ ꯉꯝꯅꯕ ꯉꯥꯡꯂꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯗꯤ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯍꯥ ꯉꯝꯕ꯭ꯔꯣ ꯅꯣꯡꯗꯝꯕꯗꯣ ꯅꯥꯀꯟꯗ ꯐꯠꯀ ꯑꯣꯟꯊꯣꯛꯂꯒ ꯐꯛꯂꯥꯡꯗꯨꯗ ꯈꯨꯇꯨꯝꯗꯨꯅ ꯗꯨꯞ ꯁꯨꯔꯒ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦꯗꯣ ꯑꯩꯗꯣ ꯀꯩꯅꯣ ꯃꯣꯏꯅ ꯃꯪꯒꯣꯜꯁꯤ ꯈꯠꯅꯔꯤꯁꯤꯅ ꯏꯃꯥꯅꯁꯨ ꯈꯪꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯣ ꯁꯤꯅꯅꯤꯗꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕꯗꯒꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤꯅ ꯁꯪꯉꯤꯗꯣ ꯀꯌꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯏꯅꯦꯝꯄꯣꯛꯅꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯇꯥꯆꯧꯅ ꯈꯪꯈ꯭ꯔꯒꯅ ꯍꯦꯟꯅ ꯂꯥꯟꯅ ꯑꯃꯨꯛ ꯑꯩꯗꯤꯅꯦ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯅꯗꯧꯔꯤꯕ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯐꯛꯂꯥꯡꯗ ꯌꯥꯝ ꯀꯟꯅ ꯊꯤꯜꯂꯨꯅꯨ ꯅꯤꯡꯈꯥꯏꯈꯤꯅꯤ ꯑꯗꯨ ꯅꯤꯡꯈꯥꯏꯔꯒꯅꯦ ꯅꯪ ꯑꯃꯨꯛ ꯋꯥꯏ ꯇꯩꯕꯤꯒꯦꯔꯣ ꯀꯩꯗꯧꯕꯩ ꯇꯩꯗꯣꯏꯕꯩꯗꯤ ꯏꯇꯩꯃꯗꯤ ꯍꯦꯜꯂꯨ ꯀꯩꯅꯣ ꯃꯁꯤ ꯃꯃꯥꯏꯁꯤ ꯈꯨꯄꯥꯡ ꯊꯥꯖꯟꯕꯨ ꯃꯁꯤ ꯊꯥꯔꯣ ꯑꯩ ꯇꯥꯊꯣꯛꯄꯤꯔꯣ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯃꯃꯥꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯤ ꯅꯨꯡꯗꯝꯕꯁꯨ ꯁꯨꯒꯠꯂꯒ ꯃꯃꯥꯗ ꯃꯁꯝꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤ ꯂꯤꯛꯂꯥꯁꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯨꯗ ꯈꯠꯅꯕ ꯇꯥꯔꯝꯕꯗꯒꯤ ꯃꯪꯒꯣꯜꯂꯣꯝꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯤꯜꯂꯛꯏ ꯅꯣꯡꯗꯝꯕꯒ ꯃꯃꯥꯒꯗꯨ ꯆꯞ ꯂꯦꯞꯄꯒ ꯂꯤꯛꯂꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥꯈꯣꯏ ꯈꯠꯅꯔꯝꯃꯦ ꯑꯩꯁꯨ ꯈꯥꯎꯒꯤꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯁꯤꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤꯅꯦꯃꯦ ꯅꯪꯅ ꯅꯌꯥꯒꯤ ꯏꯍꯤꯒ ꯁꯅꯅꯨ ꯀꯣ 이마 와 한게 생나 코모 낭 이bungo atOmaga kari aron mari leinai oidaba ngangano sengna hayo kai wahang negi imagi wahang dudi hana leisari ngai ingong ngauri ngai matamda adu koina khibagi wani maduna hausi phau aran ma tawramni di ima su landra adune aisi ma noi ni rang sagala lei hamita noi masen ngangnau ai sangkhragi hai sangki nu ngai kho masi yuni masi hai mga ta da kai sangkhri siang ba hai mawa noi na hai se sengdi sengi ko sengi mi ma makoi ta sawai ba ni yam thasana nu sinana lei se imana irang sagalaga khanana basilano aisu hana khanglam labadi sida kashi yum pala moi kona luhonga matungda khanglakpanina kaidi upai lai hana koina ramena haujipu matai maga manang nupa ga aron mari thamna khidro tuka chairi magi wakhal do adugumu wakhal ga numuda khanjalude kande ai sak tum thongluge imasu tandradi insang ga sembiru la likla da sakhum da sangkhre mamasu chingna singnana imung da sanglai masanupa tombagi ka duda haifet ka sep tharaga yenglamlaga chakhum da muk sangkhre ngahak lairaga nonglensu chakhum da sanglai ibungo sauba nang halak labra hoima likla kaijang thongduino yendiam kangsoi na thongsilage ngarang thabak halakpada tungan bi leirakpado khara leiri aduna ngarawoina sarasi pare nongdambadi yumda leiba natro leibani nanaw nupa du khara wara oibungo imana nya ngangnabaga ngamjaba nate toikhrabu wari se amuko thore chi thangse machinchi chhutatpu ekoi nongdambana kadaroge aisiba taubai bu yam taukre imanya mui senabada thabakama oirabani ware hakchang gasi sadau thonge tati kadaroge wadi o imasia ahloi silakpagi wakhalena khanjinbidu tawe khalairadi wakhalena naraga siranina khatna kibani yamna machi kaya to oitaba ngai yong kumse as khoi magi wakhalena khanjilaga buthokwido mohorabo ibungo moina haiba thajarunu ko nangne apang khunja oina tawradana nang imana sikhraga nangna kramai lehogani khanbadi imasia siba ngamoi tawrimni o siba ngamdragana adum hinga leyu kaidawrage masima irang sagaganu ko yumsi ingna sikna leisi laini ingna sikna soida laini
이마디 하이자우리시니고 또 낭기 누피니엔 떠우리시야 마시 타즈버가야 탐누누 마세 녹녹다나 민고나 탕얀동 미니고 마세 에 까이노 이마 허지기도 까이 하이바 짝 통부가 라이다 나시디 와sap잡이 강나 토끼 나때 이세 타즈버 탐무누 녹라가 민고나 탕얀동 보내봐 아이나 그럼 까나 녹라가 탕파이키 얌툰 하이로 녹라가 탕파이 하이키브로 에이디 낭기 마웅도 녹라가 미다 탕얀동 saktanin haibani kaino tawbu tawdra aina kari tawkhra chahi ba phazilaka dorobase aina kari aran ba tawki makhoi ta saksu tabiyu ko iman hari se taba ya bra ya da bra tawba mase pharoi ka du bini mase siari bana koi ni bo amta to ka doroge mi mangdi ka loi nang ikai ra thokhro salo na sakto sanjang mali yingning de ho ai saksi yingning trabani na thokhro ge ko khanhaur thang den ga paina ra ga ya that we sijaga surasola tan chana wai krai ram laga nonglenu sakhum dagi thoklai nongdamba ki ka da tapna sanglai nongdamba su phaijup singkhalaga tumlaga leirami nongdamba hagul hojibu tumbai matam hagulasi tazo tawrage mina tumdara kan sidu amau dore siba tumdaba nate ai warim sana siba nanga hagulomi nongdamba do yam tan hagul laglaga phaijup tuni yatsellaga phammi nonglen su phamung da tapna phamthari ngasai imaga naga mangol da kanabado ai thawi ngasidi thaba khrangan halakpani imaga noini na khatnaraga lebado khamdo kene sangakpada noini na khatnabagi warol da tabada taso sanga khidramni taso su tawraba taso ai aran ma karim tawkibu leite ko imana mathanda pakan da khanjilaga itai magai gase namdam mari leina hankrabani ai landi taso thaina inkhallagu matam da khangnaramani ai sumit ngawbani na nupi sin sin koibada maga kawkibu koiramni ase tasogi luhungmu numita khangidumi ai imajiram thongningi taso ai ai su luhung tringai hana phajaran thijilamlabadi sumaina kaishu thoklam loidabani lalidi aine nangmudi thajai iklasu thajai nakoi anina aranma kaishu taromai haibai khangi ado imana sagaliba irangsina laikai sara sankrabadi imungse mathong chadabai moinu unakhiduni taso imasi masin sugaisira aina lande haibasi ma kem thajabide ai khalu ga yam pende yengo tasong thabuk sakri kanda ai ge dei magase mana ko chenchela senari mi tai mana mai ka da tumaga leisabudu su sang da yengi mai tumma tawdu da ai di yumda leiba tandana ayuk sak toklaga thoki buduna numitara kan hanji leisi yumda leire ngangma leitre sa gai satlen haibi ai kaidoduino khangdrib aina sikhra kanda imana thajara kadra khang ai adumudu kana ngang waige nang landa natro landradi ya dum leigadab imasi ikhoi mem sanglaga wakhal talaga loi moi ahal yongnabi khanjin bise adum tawradi wakhal ina wan kidoini somda sakhumda kolik langnabagi makhol tarai nongdambana rinu sakhum lobdoi natro makhon siwa ko yimuk tawri sa natai maga imaga khanhaubani sinda khanaramadagi khut yongna kramali aso ibani bo khamu buna phadiro sida sum leisilaga asoka pan yongnaradi kamai tawdino skhangdra Mama ki matong ni ai khanaba gamda khamningtre khamningaga nangoina kham ngamaro aina khamuraga la namoi na khan kiduni imasi kije magi masindagi thoklai ba wa mayam to ai taba ngamte mama ga liklaga do masam kana phoinari ayu ai masiri hai o mi hakle imunga sawba atomba lawne noibo maune na hawdonga sibi man misina nama ibu laksare he hawkhoda na yamna dongdam ga marim ta leina tra haibada thajada ba natro imana do maina nganglaga imungda leibai khoise ikoi na hanna basili basi kaigino khangra do hai jabi ko sabi thado di ko thado dana ibunga sa ka leja basi su khana bas he khamdok pina balaite da liklana manem do laktna inthoi adumna inthorak podu da manem do kasin du da subsi laga takre nonglenga nongdamga su sensi lei deba kadorake koi ni masi kasinda summa sibun na padum na paglai ima kadorage nangba amuk hawgala khano khodana ima di adumai lebdu paksade napayan bimasa nanga han hakla phadau ai khang si su sujan khen ayo ai si hai matai masiga maga natabali sasat na basena basi phau engon na aran mata haleba imung sia ai ni san kanam da lekta baneba nonglen du tapna mamagi manakta sanglaklaga phamthare ima ai wa krai ke nongdambaga liklaga si thain inglaku matamgi ngauri ngai da koinarami nusinarami aduni ekta hosi phau aron ma mari leini haiba yaroida yengo
ꯅꯣꯡꯗꯝꯕꯅꯁꯨ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯉꯥꯡꯁꯦ ꯏꯃꯥꯅ ꯅꯝꯗꯅ ꯁꯤꯍꯟꯒꯦ ꯇꯧꯔꯝꯃꯤ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯁꯦ ꯑꯐꯕꯅꯤ ꯍꯥꯏꯗꯣꯏꯔꯣ ꯂꯤꯛꯂꯥꯁꯨ ꯑꯔꯥꯟꯕ ꯇꯧꯔꯒꯗꯤ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯈꯠꯅꯔꯤꯁꯦ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯣꯏꯅꯦ ꯐꯔꯤꯅꯦ ꯃꯣꯏꯅꯤꯅ ꯑꯔꯥꯟꯕ ꯇꯧꯋꯦ ꯍꯥꯏꯔꯁꯦ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯅꯣꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯐꯥꯎ ꯀꯌꯥ ꯁꯥꯗꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯇꯧꯔꯤꯒꯦ ꯏꯃꯥ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯃꯤꯠꯇꯨꯅ ꯑꯩꯗ ꯑꯃꯨꯛ ꯌꯦꯡ ꯏꯇꯩ ꯑꯃꯨꯛ ꯌꯦꯡ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯉꯁꯤ ꯐꯥꯎ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯁꯨ ꯑꯩ ꯋꯥꯁꯛꯀꯦ ꯑꯗꯨꯐꯥꯎ ꯀꯤꯗꯦ ꯅꯣꯡꯂꯦꯟꯅ ꯏꯃꯥ ꯃꯤꯅ ꯑꯔꯥꯟꯕ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯍꯦꯛꯇ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯝꯕ ꯋꯥꯔꯤꯁꯤꯗꯒꯤ ꯍꯧꯗꯣꯛꯅꯔꯒ ꯑꯔꯣꯟꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒ ꯂꯤꯛꯂꯥꯒꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯇꯧꯔꯝꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯍꯣꯡꯒꯅꯤ ꯑꯗꯣ ꯃꯣꯏꯅꯤꯗꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯅꯝꯗꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣꯏꯕ ꯃꯇꯩ ꯃꯝꯃꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯣꯏꯅꯅꯕ ꯃꯔꯤ ꯑꯃ ꯊꯝꯒꯅꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯁꯤꯗ ꯐꯥꯎ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯂꯤꯛꯂꯥꯒꯩꯒ ꯀꯥꯏꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯃꯦꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯍꯣ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯅꯣꯏ ꯑꯍꯨꯝ ꯑꯣꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯆꯥꯗꯧꯕꯩ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯔꯥꯟꯕ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯣ ꯏꯃꯥꯁꯤ ꯄꯥꯛ ꯊꯥꯖꯧꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ ꯅꯣꯡꯗꯝꯕꯅ ꯏꯃꯥꯒꯤ ꯑꯗꯨꯝ ꯃꯑꯣꯡꯗꯨꯅꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯏꯁꯦ ꯑꯆꯣ ꯃꯥꯏꯁꯤ ꯋꯥꯈꯜꯁꯦ ꯑꯝꯇ ꯌꯦꯡꯅꯤ ꯍꯩ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕꯩ ꯍꯥꯏꯕꯅꯤ ꯅꯌꯥꯝꯕꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯊꯥꯖꯔꯦ ꯅꯣꯏ ꯑꯅꯤꯗꯅꯕꯨ ꯑꯔꯥꯟꯕ ꯇꯧꯗꯦꯅ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨꯝꯇ ꯀꯥꯏꯗ꯭ꯔꯦ ꯑꯩ ꯃꯧ ꯆꯥꯛꯇꯣ ꯃꯈꯥ ꯆꯠꯊꯍꯧꯔꯣꯍꯦ ꯅꯪꯁꯨ ꯄꯤꯛꯇꯤ ꯄꯤꯛꯑꯦꯕꯨ ꯈꯟꯅꯕꯗꯤ ꯌꯥꯝ ꯀꯜꯂꯤꯅꯦ ꯏꯃꯥꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯃꯤꯍꯨꯟꯁꯤ ꯈꯥꯔꯛꯄꯅꯤꯗꯅ ꯌꯥꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯠꯅꯔꯣꯏꯁꯦ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯈꯣꯡ ꯈꯨꯠꯇꯣ ꯆꯥꯝꯊꯣꯛꯄꯤꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ ꯃꯊꯪꯒ ꯈꯠꯅꯔꯗꯤ ꯄꯨꯟꯅ ꯄꯨꯜꯂꯞ ꯐꯨꯗꯧꯅꯤ ꯅꯣꯡꯗꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯋꯥꯈꯜ ꯇꯥꯅ ꯆꯥꯛꯇꯨ ꯊꯣꯡꯈ꯭ꯔꯦ ꯃꯃꯥꯅ ꯆꯤꯡꯅꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯁꯨ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯃꯆꯥꯅꯤ ꯃꯃꯧꯅꯤ ꯐꯠꯇꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯑꯗꯨꯛ ꯁꯦꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯧꯗꯕ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥꯅ ꯄꯣꯂꯣꯏꯗ ꯆꯣꯡꯈꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝꯁꯤ ꯅꯈꯣꯏꯁꯨ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯕꯤꯌꯨ ꯂꯥꯟꯕ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ